ꯍꯜꯂꯣ ꯃꯌꯥꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯦ. ꯃꯨꯛꯕꯥꯡꯁꯦ ꯑꯩ ꯕꯨꯟꯗꯨꯗꯨꯅ ꯊꯣꯡꯉꯝꯕꯅꯤ. ꯑꯇꯩꯁꯦ ꯀꯩꯅꯣꯒ ꯃꯣꯏꯁꯤꯒ ꯄꯥꯅꯤꯂꯥꯎ ꯍꯥꯏꯀꯣ, ꯑꯩꯈꯣꯏ ꯀꯨꯝꯕ꯭ꯔꯥ ꯑꯁꯥꯡꯕꯗꯨꯒ ꯑꯩꯈꯣꯏ ꯉꯥ ꯃꯀꯣꯛꯀ ꯊꯣꯡꯕꯅꯤ. ꯑꯁꯤꯒ ꯑꯩꯒꯤ ꯇꯟꯄꯥꯛ ꯑꯃ ꯂꯩꯔꯦ ꯌꯦꯔꯨꯝꯒꯤ. ꯅꯨꯡꯗꯥꯡꯅ ꯁꯣꯔꯅꯤ, ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯁꯦ ꯃꯌꯥꯝ ꯅꯝꯗ ꯌꯥꯗꯕꯅꯤ ꯅꯝꯃꯤꯅꯤꯀꯣ. ꯁꯤ ꯑꯥꯂꯨ ꯉꯧꯕ ꯂꯩꯔꯦ, ꯇꯤꯜꯍꯧ ꯈꯔ ꯂꯩꯖꯔꯦ, ꯁꯤ ꯉꯥꯒꯤ ꯑꯆꯥꯔꯗꯣ ꯂꯩꯔꯦ, ꯁꯤꯅ ꯃꯣꯔꯣꯛ ꯀꯣ. ꯑꯗꯨꯏꯗꯤ ꯃꯌꯥꯝ ꯁꯨꯡꯊꯪ ꯌꯣꯡꯆꯥꯛꯁꯤ ꯌꯦꯡꯉꯣ, ꯑꯩꯅ ꯅꯍꯥꯟ ꯂꯩꯔꯒ ꯑꯩꯅ ꯆꯥꯕꯤꯗꯅ ꯈꯨꯏꯅ ꯂꯣꯏ ꯂꯣꯏꯔꯦꯕ. ꯑꯗꯨꯅ ꯃꯔꯨꯝꯁꯨ ꯌꯦꯡꯉꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯈ꯭ꯔꯦ. ꯑꯗꯨꯏꯗꯤ ꯃꯌꯥꯝ ꯍꯧꯔꯒꯦ. ꯃꯌꯥꯝ ꯆꯥꯛ ꯂꯥꯝꯃꯦ, ꯀꯗꯣꯝꯗꯩ ꯍꯥꯟꯅ ꯍꯧꯁꯤꯒꯦ? ꯁꯤꯗ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯑꯒ ꯍꯧꯔꯒꯦꯀꯣ. ꯌꯣꯡꯆꯥꯛꯁꯦ ꯁꯥꯏꯗꯇ ꯊꯝꯈ꯭ꯔꯒ ꯃꯌꯥꯝ ꯎꯕ꯭ꯔꯥ? ꯍꯧꯔꯒꯦ. ꯏꯁꯤꯡꯗꯒꯤ ꯍꯥꯟꯅ ꯍꯧꯔꯒꯦ. ꯆꯦꯁ ꯕꯤꯌꯥꯔ ꯕꯣꯇꯜꯗꯤ ꯅꯠꯇꯦꯍꯦ ꯃꯌꯥꯝ. ꯑꯩꯁꯦ ꯋꯥ ꯉꯥꯡꯕ ꯈꯔ ꯁꯣꯏꯒꯜꯂꯤꯅꯦ. ꯕꯤꯌꯥꯔ ꯕꯣꯇꯜꯗꯨꯗꯤ ꯕꯤꯌꯥꯔ ꯕꯣꯇꯜꯅꯤꯀꯣ. ꯑꯩꯈꯣꯏꯅ ꯊꯛꯈꯤꯕꯒꯤ ꯕꯣꯇꯜꯗꯣ ꯑꯩꯅ ꯏꯁꯤꯡ ꯊꯛꯄ ꯌꯥꯏꯅ ꯂꯪꯊꯣꯛꯇꯅ ꯊꯝꯃꯤꯅꯦꯕꯀꯣ. ꯁꯤꯗꯅ ꯏꯁꯤꯡ ꯊꯛꯄꯗꯣ ꯍꯥꯎꯋꯦꯅꯀꯣ. ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯔꯒꯦ. ꯁꯤꯒꯩ ꯍꯦꯛꯇ ꯍꯧꯔꯒꯦ. ꯃꯥꯒꯤ ꯍꯩꯖꯥꯡꯁꯤꯒ ꯍꯥꯎꯕ ꯍꯥꯎꯇꯕ ꯌꯦꯡꯁꯤ. ꯆꯝꯅ ꯊꯣꯡꯉꯝꯃꯤꯃꯤ. ꯍꯧꯔꯒꯦ ꯃꯌꯥꯝ. ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯁꯤ ꯆꯥꯎꯔꯒꯦ. ꯉꯥ ꯆꯥꯛ. ꯆꯥꯛꯁꯤꯗꯤ ꯄꯦꯠ ꯄꯦꯠ ꯂꯥꯎꯔ. ꯌꯣꯡꯆꯥꯛꯁꯨ ꯌꯥꯗ꯭ꯔꯦ. ꯑꯩꯅ ꯁꯤꯡꯖꯨ ꯆꯥꯕꯩ ꯂꯧꯔꯛꯄꯅꯦꯕ, ꯃꯔꯨꯝ ꯆꯪꯂꯤ ꯇꯧꯕꯗꯣ ꯈꯨꯏꯔꯕꯅꯤꯅ ꯁꯤꯒ ꯍꯦꯛꯇ ꯊꯝꯃꯒꯦ ꯃꯔꯨ ꯃꯔꯥꯡꯁꯦ. ꯉꯥꯒꯤ ꯑꯆꯥꯔꯁꯦ ꯍꯞꯇꯥ ꯑꯅꯤꯃꯨꯛ ꯂꯩꯔ ꯀꯥꯏꯔꯅꯤ ꯉꯁꯤ. ꯌꯦꯔꯨꯝ, ꯃꯣꯔꯣꯛ, ꯁꯤ ꯉꯥꯒꯤ ꯉꯝꯍꯥꯏꯅꯤꯀꯣ. ꯉꯝꯍꯥꯏꯗꯨ ꯑꯆꯥꯔ ꯇꯧꯔꯤꯅꯤ. ꯍꯟꯗꯛꯁꯦ ꯑꯩꯁꯦ ꯈꯤꯇꯪ ꯃꯇꯝꯁꯦ ꯐꯪꯗꯕꯅꯤꯅꯦ. ꯊꯣꯡꯕ ꯊꯥꯛꯄꯒꯁꯦ ꯑꯩ ꯀꯌꯥ ꯇꯧꯗꯦ ꯍꯟꯗꯛꯇꯤ. ꯃꯥꯅ ꯊꯣꯡꯉꯝꯕꯁꯤꯒꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯇꯧꯔꯒꯦꯅ. ꯃꯥꯗ ꯑꯣꯏ ꯆꯝꯅꯗꯤ ꯍꯥꯎꯗꯤ ꯍꯥꯎꯋꯦ. ꯃꯔꯣꯏ ꯃꯄꯥꯡꯁꯨ ꯌꯥꯝ ꯍꯥꯞꯆꯤꯟꯗꯦ ꯃꯥꯁꯦ. ꯃꯥꯏ ꯑꯥꯂꯨ ꯉꯧꯁꯦ ꯑꯥꯂꯨꯁꯦ ꯀꯨꯞ ꯁꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯨꯝꯕ꯭ꯔꯥꯗꯣ ꯑꯗꯨꯏ ꯃꯥꯏ ꯃꯀꯨꯗꯨꯒ ꯉꯧꯔꯤꯅꯦ. ꯑꯍꯥꯟꯕ ꯆꯥꯖꯔꯤꯑꯦ. ꯍꯥꯎꯗꯤ ꯍꯥꯎꯅꯤꯁꯦ ꯑꯩꯈꯣꯏꯅꯒ ꯉꯧꯔꯗꯤ. ꯎꯇꯤꯗ ꯒꯔꯝ ꯃꯁꯥꯂꯥ ꯍꯥꯞꯆꯤꯟꯕ ꯄꯥꯔꯇꯤꯅꯤꯅꯦ ꯑꯩꯒ ꯂꯩꯃꯤꯟꯅꯩꯁꯦ.
mấy răng cái hầu này chắc tất cái đầu giờ quá đây nó hầu đây mới chậm nè nó dưới lâu đó nó ăn chắc làm giá đấy mày ăn học chắc người thôi cái đấy một bằng đầu ra rồi mày làm đây nè cái đồ mai cho nên bài bữa 살마기 channel sebu mapung phaba channel lama ohan biwana mayam mafamda nolok na hajari mayam ko chamana na mapung phaba channel lama ohan biwana chúng mayam sa sana no bị xin đâu ai cái video số phòng bị ta cái đi like tàu ba subscribe tàu ba mayam kau bikin no full watch tàu view mayam đặc biệt sao sẽ cảm ơn người video tốt tốt thằng làm gì mà rồi đây em thấy sao không giàu cả ngon bây giờ hả hả hầu ra mấy thằng ở đây phải chịu thơ vậy hả sáng mẹ nó được cha làm đã phải giờ bây giờ em vô chứ mẹ mua đi phải gì nào tổng nó đi dài hả mẹ mấy đi đâu nhỉ tha cái đâu ạ tha làm ta lẹ nhớ nhiều này cô này thì lâu dài zoom cho là thì ra khoảng 4 tết bạn nó lấy với phong xa xa bây giờ zoom từ địa lão đấy rồi zoom từ địa bạn thì lâu cho làm mà bố sư là bây giờ thôi thì mà bạn trai mình mà chúng mình cả rồi thích cái sao đấy đã đi xin lên thích cả sao vậy mẹ mới mẹ đang này bia này họ mình là có chút ra họ mình là có chút tiền
ꯃꯥꯏ ꯏꯟꯖꯥꯡ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯒꯤ ꯌꯦꯔꯨꯝ ꯇꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯋꯦ hả mẹ ꯑꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯀꯣ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯕꯨ ꯁꯔꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯍꯟꯕꯤꯌꯣꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ